Mayam Muhammad Kangli Filtera Nokcheri, Amasung Ikono Quelamjeri. Mayam Nangati Pudun Luxury Filamasi Mamina Sitaram. Movies the Todo Hintona Saktam Lang Living Marakta, Belam Konda, Srinivas, Kajal Agrawal, Sonu Sud, Asina Chingmani. Movies Gisam Lapa Wari Haitaragadi, Nupa Mayam Chamcham Javanapasi, Yam Satiba, Yam Chakri Kanba, Yam Singban Nupi Maga, Tinaba Matamda. Nupi to the Mahako, Karisu Lake the Nasin, the Kibagi Mo and Tobo, Taklibu Mubini. Whatever I am the Wally Siliba Hojaklage. Wally Siliba Matamda, so Kibalan Kibayo Targasu, Mayam Nangapi, the Wapamasitam Jerry. Wally Sigi Horokpa say, Nupa Maga Angamaga, train the Tong to Lak Pagimo, Sidagi, Hore. Nupa si Yam the Inakara Kunba, Imungi Mini. Adugo Mahana Porakliba, Nupa Macha Sidi, Mahaki Macha Maktinate, Mahaki Mamana Bagi Machane. Mahana Angang Adugi, Managan Adubu, Hibidi, Angang Adugi Pulit Adubu, Chinkatuna Yengi, Angang Adugi Managanda, Kanagumba Misakamana, Chain, Kanbagi, Dak Yamarum Tai, Dak Adu Urubumatamda, Nupa the Wakalian and White Abhido Wiki. Tasin the Harbumatamda, Angang Adugi Managanda Tariba Dak Chingatudi, Mahaki Nupi Magna, Angang Adubu Pu but a Taki Batagni. Anan Mon Hariba, Nupa Siga. Angang Sigadi, Tudona Malilena the Bahabado Oi. Madam de Anan Mohangidi Machana Pima Poi, Amasung Angang Sigima Mina, Raguram Hainakawe. Raguram Haribangang say, Anan Mohongi, Angang Willingati Luna Tinarakpa, Marup Amagi Machani. Anan Mohongi Nupina, Raguram say, Karigidamakta, Tina Tauribano Haibagi, Wari si Makata Warida, Mayam the Kangamigani. Raguram Su Mamang Takta Angang Adubo. Hospital amada doctor da puba matamdadi angang asi mahaki physical oina navanate mental oina navani maram maduna angang asi nangi nupigi manakta thamaganu haiduna doctor aduna advice tawre maram madudagi Anand Mohan Ragurambu Bhutan da monk mayam manakta laitaragadi mahaki wakhal asi shanti phangakani khaladuna mahana Ragurambu Bhutan gi Buddha temple da puduna lakhibani Mafam Madura Yorpa Matamda, Anand Mohan Mahang Chagadaba, Hibidi, Raguram Nariba, Anavasi the Mukta, Mahaki Hidagasi, Karamba Matam Chagadam no Hibasi, Luin Sinabani, Anand Mohan Angangaduda, Nasi the Ginang, Mafam Masil later the Bani Haidun Hari, Madura Angangaduna, Karigino, Ayakanam to Lake Habagira Haidun Hangi, Madura Ahaladuna Harakibasina, Nang Madum Nahagano, Nangi the Mutasita Leribisiti. Adu Taragadi, Sita the Karam Kandalak Tripano Haiduna Angangaduna Hangi. Madura Ahaladuna, Mapam Madu Ladiba, Paklang Aduda, Line Machingi, Sita Si Hausik, Si Fautang Wangi, Aduga, Mahana Karawana Muchinkaladuna, Sita Si Naginanakta, Asumna Wanglapo Matam the Lakani Haidun Hari, Sita Nabu Yinchin Turivani, Amasung, Nang Sita Buyinchin Gadabani Haidun Hari, Asum Toduna Raguram Su, Monk Sing Aduga Minaba Hore. Amasung Anand Mohan Su Mafam Madudagi Raguram Buthamamduna Mayum Tam Nahalai Sinamadana Ikunu Wafang Nivasina Lairabakya Lepa Mafamamada Mama Mana Machamabu Irulu Jabagi Mongasi Upafangi Mama Duna Machanapi Hanaduda Manon Palu Zenabaitamata Sapolo Jo Hatun Hare Madudagi di Machanapi to Su Sanabani Natali Hatun Hare Adubo Mama Haman Matigi Mahaksu Uku Magimanunda Sapona Dulo Topachang Pani Tosin Harbam Matamda Makoidi, Lara Boy Banina, Uku Manung the Hibidi, Sarkarna, Tamliba, Uku Manung Aduda, Mayum Sajindru Labani, Ikan Kangoduna Angangaduna, Sapon to Paraduna Tulapamikuba Dadi, Bulldozer Kya Laktuna, Makoini Ladiba, Uku the Bolura Tukaki, Amasung Mapam Madura Ladiba, Yum Kai Sing Hibidi, Kapuk Shankya Sing Adusu, Lola Tukaki, Mafamadura Ladiba missing Aduna, Mafamadudagi, Tawa Hinduna, Tiana Bahonaze. Madunatana Makoigi, Upai Karim Telita Habu Suaki. Tanjaduri Kankangautana, Pulskia Susanchele, Amazon, Yamna Inakara Kulaba, business woman Odiba, Sita Mahalas Misu Mafamadulai. Mafamaduda Sita Lapu Maramasi, Mafamasi Magio Hadun Lakpani, Mafamadulu Mahana, Microphone Paratuna Lakulai, Madudi, Mafamasina Quasi, Aina Yadavida, Lamasi Nakoina, Lashanmani. Maram Maduna Lamasi Ain Lady Houchiti, Nakoin Sei Kumanga Bulerapagi, Aina Baralo Bidrabani, Upon Masidagi Harau Harau Set Krohai to Hare.
ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯁꯇꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗ ꯊꯥꯒꯠꯅꯤꯡꯕ ꯂꯩꯇꯥꯔꯒꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯁꯤꯇꯥꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯁꯤꯇꯥꯗ ꯁꯥꯞ ꯇꯧꯏ ꯑꯗꯨꯕꯨ ꯁꯤꯇꯥꯅꯗꯤ ꯃꯗꯨꯒꯤ ꯁꯥꯞ ꯑꯗꯨ ꯃꯋꯥ ꯂꯧꯈꯤꯗꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯤꯇꯥꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯃꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯃꯦꯗꯥꯝꯅ ꯃꯍꯥꯛꯅ ꯁꯥꯞ ꯇꯧꯔꯛꯂꯒ ꯑꯗꯣꯝꯅ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯤꯇꯥꯅ ꯍꯥꯏꯔꯛꯏ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯃꯥꯡꯒꯗꯕꯅꯤ ꯑꯃꯅ ꯇꯣꯡꯒꯗꯕꯅꯤ ꯑꯇꯣꯡꯕ ꯃꯤꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯑꯃꯥꯡꯕ ꯃꯤꯗꯨꯅ ꯁꯥꯎꯖ ꯇꯥꯕꯅꯤ ꯃꯁꯤꯗꯤ ꯕꯤꯖꯤꯅꯦꯁꯇ ꯀꯃꯟ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯇꯥꯁꯨ ꯂꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯏꯔꯦ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯁꯤꯇꯥꯅ ꯄꯥꯔꯇꯤ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯚꯩꯔꯕ ꯔꯥꯖ ꯍꯥꯏꯕ ꯃꯍꯥꯛꯅ ꯂꯝ ꯇꯨ ꯊꯨꯒꯥꯏꯔꯨꯕ ꯃꯐꯝ ꯑꯗꯨꯒꯤ MLA ꯑꯗꯨ ꯂꯥꯛꯏ MLA ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯒ ꯑꯩꯒ ꯌꯥꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯗꯨꯅ ꯅꯪ ꯍꯧꯖꯤꯛ ꯑꯩꯒ ꯆꯠꯂꯁꯤ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯇꯥꯅ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯃꯗꯨꯒꯤ ꯄ꯭ꯔꯨꯐꯇꯤ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ MLA ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯣꯏꯔꯤꯕ ꯖꯦ ꯕꯥꯕꯨꯗ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨ ꯌꯦꯡꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨꯗ ꯃꯃꯥꯡꯊꯛꯇ ꯁꯤꯇꯥꯅ ꯚꯩꯔꯕ ꯔꯥꯖꯀꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯅꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯇꯦꯡ ꯅꯤꯕ ꯃꯇꯝꯗ ꯚꯩꯔꯕ ꯔꯥꯖꯀ ꯃꯍꯥꯛꯀ ꯌꯥꯅꯕ ꯄꯨꯔꯛꯈꯤ ꯖꯦ ꯕꯥꯕꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯚꯩꯔꯕ ꯔꯥꯖꯁꯤ ꯊꯤꯅ ꯉꯥꯡꯕꯅꯤ ꯑꯗꯨꯕꯨ ꯚꯩꯔꯕ ꯔꯥꯖꯅ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯅꯥꯕ ꯃꯇꯝꯗ ꯖꯦ ꯕꯥꯕꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯂꯨꯄꯥ 5,000 ꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯕꯤꯈꯤꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯍꯥꯏꯕꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯁꯥꯎꯗꯦ ꯑꯃꯁꯨꯡ ꯊꯤꯅ ꯉꯥꯡꯕ ꯂꯩꯇ ꯇꯥꯔꯒꯗꯤ ꯑꯩ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯇꯥꯅꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯣꯞꯄꯤꯡ ꯀꯝꯄ꯭ꯂꯦꯛꯁ ꯑꯃ ꯁꯥꯗꯣꯔꯤꯕꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯗꯨꯒꯤ ꯄ꯭ꯔꯣꯐꯤꯠꯀꯤ 20%ꯗꯤ ꯅꯉꯣꯟꯗ ꯄꯤꯒꯦ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯅ ꯚꯩꯔꯕ ꯔꯥꯖꯇ ꯍꯥꯏ ꯑꯗꯨꯕꯨ ꯚꯩꯔꯕ ꯔꯥꯖꯅꯗꯤ ꯑꯩꯒꯤꯗꯤ MLAꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯃꯁꯨꯡ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯋꯥꯠꯄ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯍꯥꯛ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯁꯤꯇꯥꯅ ꯍꯪꯉꯤ ꯃꯗꯨꯗ ꯚꯩꯔꯕ ꯔꯥꯖꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯗꯤ ꯐꯖꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯁꯛ ꯌꯥꯝꯅ ꯊꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯑꯩꯕꯨ ꯃꯍꯥꯛꯀ ꯂꯨꯍꯣꯡꯕꯤꯔꯤꯕꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯁꯛ ꯊꯤꯕ ꯃꯤꯁꯤ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯗꯨ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯗꯨꯅ ꯃꯍꯥꯛꯀ ꯂꯨꯍꯣꯡꯂꯦ ꯑꯗꯨꯒ ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯇꯥꯔꯒꯁꯨ ꯃꯉꯣꯟꯗ ꯊꯤꯅ ꯈꯣꯠꯅ ꯇꯧꯕ ꯂꯩꯇꯦ ꯃꯍꯥꯛꯀ ꯑꯩꯒ ꯅꯨꯡꯁꯤꯅꯗꯨꯅ ꯑꯉꯥꯡ 2 ꯑꯃꯁꯨ ꯄꯣꯛꯂꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯦ ꯕꯥꯕꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ MLA ꯑꯣꯏꯕ ꯄꯥꯝꯕꯒꯤꯗꯃꯛꯇ ꯃꯀꯨꯕꯣꯛ MLA ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯉꯦ ꯑꯗꯨꯒ ꯃꯀꯨꯕꯣꯛꯅ MLA ꯑꯣꯏꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯁꯤꯇꯥꯁꯨ ꯗꯥꯏꯔꯦꯛ ꯍꯪꯉꯛꯏ ꯃꯗꯨꯗ ꯚꯩꯔꯕ ꯔꯥꯖꯅ ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯇꯥꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯗꯨꯗꯒꯤ ꯁꯤꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯍꯥꯏꯕꯁꯤ ꯃꯋꯥ ꯂꯧꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯗꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯩꯔꯕ ꯔꯥꯖꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯨꯍꯣꯡꯗ ꯇꯥꯔꯒꯁꯨ ꯃꯔꯤ ꯂꯩꯅꯔꯁꯤ ꯂꯩꯃꯤꯟꯅꯗꯨꯅ ꯂꯩꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯤꯇꯥꯁꯨ ꯈꯪꯍꯧꯗꯅ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯨꯅ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯚꯩꯔꯕ ꯔꯥꯖꯅ ꯆꯍꯤ 1 ꯂꯩꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯤꯇꯥꯅꯗꯤ ꯃꯗꯨ ꯌꯥꯔꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯁꯤꯒꯦ ꯊꯥ 3 ꯂꯩꯁꯤꯔꯥ ꯍꯥꯏꯗꯨꯅ ꯚꯩꯔꯕ ꯔꯥꯖꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯤꯇꯥꯅ ꯊꯥ ꯑꯃꯈꯛꯇꯪ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯚꯩꯔꯕ ꯔꯥꯖꯁꯨ ꯁꯤꯇꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯦꯒ꯭ꯔꯤꯃꯦꯟꯗ ꯁꯥꯏꯟ ꯇꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯥꯏꯟ ꯇꯧꯃꯤꯟꯅꯈꯤ ꯁꯥꯏꯟ ꯇꯧꯕ ꯃꯇꯝꯗ ꯁꯤꯇꯥꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅꯗꯤ ꯁꯥꯏꯟ ꯑꯗꯨ ꯇꯧꯕ ꯃꯇꯝꯗ ꯄꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯤꯇꯥꯅꯗꯤ ꯄꯥꯗꯕꯤꯗ ꯁꯣꯏ ꯇꯧꯈꯤ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯏ ꯃꯗꯨꯗ ꯁꯤꯇꯥꯅ ꯍꯥꯏꯔꯛꯏ ꯁꯥꯏꯟ ꯇꯧꯅꯕ ꯃꯇꯝꯗ ꯑꯩ ꯃꯗꯨꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯄꯥꯈꯤꯕ꯭ꯔꯥ ꯄꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯅ ꯅꯪꯒꯤ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯅ ꯅꯝꯗꯅ ꯁꯥꯏꯟ ꯇꯧꯍꯟꯕꯅꯤ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯔꯩ ꯇꯨꯔꯩ ꯁꯨꯝ ꯇꯧꯅꯔꯛꯏ ꯃꯔꯩ ꯇꯧꯅꯔꯛꯄꯗꯒꯤꯗꯤ ꯁꯤꯇꯥꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯑꯩ ꯇꯧꯔꯒꯦ ꯑꯩ ꯉꯥꯡꯅꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯏ ꯑꯁꯤ ꯇꯧꯅꯈꯤꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯀꯦꯁ ꯇꯧꯅꯤꯡꯕ ꯂꯩꯇꯥꯔꯒꯁꯨ ꯃꯗꯨꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯑꯗꯨ ꯑꯩ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯇꯥꯅ ꯀꯩꯗꯧꯕꯩ ꯄꯤꯗꯣꯔꯤꯕꯅꯣ ꯃꯣꯏꯗꯤ ꯑꯩꯅ ꯃꯃꯥꯡꯊꯛꯇ 20% ꯄꯤꯔꯒꯦ ꯍꯥꯏꯕ ꯐꯥꯎ ꯌꯥꯗꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯄꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯚꯩꯔꯕ ꯔꯥꯖꯅ ꯍꯥꯏꯔꯛꯏ ꯊꯣꯛ ꯊꯥꯛ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯔꯛꯀꯅꯨ ꯃꯁꯤꯒꯤ ꯆꯦ ꯑꯁꯤꯗ ꯅꯪꯅ ꯁꯥꯏꯟ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯇꯥꯅ ꯚꯩꯔꯕ ꯔꯥꯖꯀꯤ ꯏꯂꯦꯛꯁꯟꯒꯤ ꯃꯦꯅꯤꯐꯦꯁꯇꯣ ꯄꯨꯊꯣꯔꯛꯇꯨꯅ ꯃꯁꯤꯗ ꯄꯤꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯪꯅ ꯑꯃꯠꯇ ꯇꯧꯕ ꯂꯩꯈꯤꯗꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯅꯪꯅ ꯅꯨꯄꯤ ꯑꯃꯗ ꯅꯝꯗꯨꯅ ꯁꯥꯏꯟ ꯇꯧꯍꯟꯕꯅꯤ ꯑꯩꯗꯤ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯇꯝꯗ ꯅꯪ ꯁꯤꯖꯤꯟꯅꯈꯤꯕꯒꯤ ꯋꯥꯅꯤ ꯅꯪꯗꯤ ꯑꯄꯪꯅꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ
ꯖꯦꯕꯥꯕꯨꯅ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁꯇ ꯑꯣꯏꯅ ꯌꯥꯎꯍꯟꯒꯗꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯚꯩꯔꯕꯔꯥꯖꯅ ꯍꯥꯏꯔꯛꯏ, ꯁꯤꯇꯥ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯁꯥꯟꯅꯄꯣꯠ ꯌꯣꯟꯐꯝ ꯑꯃꯗ ꯁꯥꯟꯅꯄꯣꯠ ꯑꯃ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥꯅ ꯁꯥꯟꯅꯄꯣꯠ ꯑꯗꯨ ꯌꯥꯝꯅ ꯇꯥꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯥꯟꯅꯄꯣꯠ ꯑꯗꯨꯒꯤ ꯃꯃꯜ ꯑꯗꯨ ꯇꯥꯎ ꯍꯥꯏꯕꯁꯨ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯁꯥꯟꯅꯄꯣꯠ ꯌꯣꯟꯐꯝ ꯑꯗꯨ ꯃꯩ ꯆꯥꯛꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯌꯥꯎꯅ ꯃꯩ ꯆꯥꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯥꯟꯅꯄꯣꯠ ꯑꯗꯨꯗꯤ ꯐꯪꯉꯤ, ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨꯁꯨ ꯑꯩꯅ ꯐꯪꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯂꯨꯍꯣꯡꯕꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨ ꯍꯥꯏꯗꯨꯅ ꯚꯩꯔꯕꯔꯥꯖꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯚꯩꯔꯕꯔꯥꯖꯅ ꯃꯍꯥꯛꯅ ꯈꯪꯅ ꯆꯥꯟꯅꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯆꯧꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯀꯧꯏ꯫ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯑꯁꯤ ꯕꯦꯡꯀꯤ ꯃꯤꯗꯒꯤ, ꯄꯨꯂꯤꯁꯇꯒꯤ, ꯀꯣꯔꯄꯣꯔꯦꯇꯔꯗꯒꯤ, ꯕꯤꯜꯗꯔꯗꯒꯤ, ꯁꯤꯇꯥꯒꯤ ꯑꯦꯔꯤꯌꯥꯒꯤ MLA ꯐꯥꯎꯕ ꯌꯥꯎꯏ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯁꯤꯇꯥꯒꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯦꯟꯁꯦꯜ ꯇꯧꯒꯗꯕꯅꯤ, ꯇꯦꯛꯅꯤꯀꯦꯜ ꯏꯁꯨ ꯂꯩꯔꯦ ꯍꯥꯏꯒꯗꯕꯅꯤ, ꯃꯍꯥꯛꯅ ꯁꯥꯔꯤꯕ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯖꯒꯥ ꯑꯗꯨ ꯁꯥꯕ ꯌꯥꯗꯦ, ꯃꯈꯥꯗ ꯄꯥꯏꯞꯂꯥꯏꯟ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕꯤꯜꯗꯤꯡ ꯁꯥꯕ ꯑꯗꯨ ꯑꯥꯏꯟꯅ ꯌꯥꯗꯕ ꯆꯦ ꯆꯥꯡ ꯀꯌꯥꯃꯔꯨꯝ ꯌꯥꯎꯏ, ꯃꯔꯝ ꯑꯗꯨꯅ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯔꯄꯣꯔꯦꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯀꯣꯔꯄꯣꯔꯦꯇꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯆꯦ ꯆꯥꯡꯗꯤ ꯆꯨꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯑꯩ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯚꯩꯔꯕꯔꯥꯖꯅ ꯄꯤꯔꯛꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯝꯃꯤ꯫ ꯁꯤꯇꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ NRI ꯑꯃꯗꯒꯤꯅꯤ꯫ NRI ꯑꯗꯨ ꯃꯐꯝ ꯑꯗꯨ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯁꯤꯇꯥꯅ ꯊꯤꯔꯒ ꯂꯝ ꯑꯗꯨ ꯂꯩꯕꯅꯤ꯫ ꯂꯝ ꯑꯗꯨ ꯂꯩꯕ ꯃꯇꯝꯗ ꯀꯔꯣꯔ 50ꯃꯨꯛꯇꯤ ꯆꯪꯈ꯭ꯔꯦ꯫ ꯆꯪꯈꯤꯕ ꯀꯔꯣꯔ 50 ꯑꯁꯤ ꯃꯍꯥꯛꯅ ꯃꯥꯜꯋꯥꯔꯤ ꯑꯃꯗꯒꯤ ꯀꯔꯣꯔ 15,000 ꯄꯨꯔꯒ ꯑꯋꯥꯠꯄꯗꯨꯅ ꯃꯍꯥꯛꯅ ꯍꯥꯞꯂꯒ ꯂꯩꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯜꯋꯥꯔꯤꯗꯨꯕꯨ ꯀꯧꯔꯗꯨꯅ ꯁꯤꯇꯥꯗ ꯂꯩꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯍꯟꯗꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ꯫ ꯚꯩꯔꯕꯔꯥꯖꯅ ꯌꯥꯔꯣꯏ ꯍꯥꯏꯕ ꯀꯣꯔꯄꯣꯔꯦꯇꯔꯗꯨꯕꯨ ꯃꯀꯣꯛ ꯊꯨꯒꯥꯏꯗꯨꯅ ꯍꯥꯠꯂꯤ꯫ ꯃꯥꯜꯋꯥꯔꯤꯗꯨꯁꯨ ꯁꯤꯇꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯍꯟꯗꯣꯔꯛꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯇꯥꯅꯗꯤ ꯊꯥ 3 ꯌꯥꯅꯈꯤꯕꯗꯥꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯑꯗꯨꯗ ꯈꯪꯗꯦ, ꯅꯪꯅ ꯄꯤꯔꯝꯕ ꯆꯦꯛ ꯑꯗꯨ ꯑꯩ ꯀꯥꯏꯊꯣꯛꯑꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯇꯥꯅ ꯆꯦꯛ ꯑꯗꯨꯗꯤ ꯅꯉꯣꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯃꯛꯇ ꯊꯝꯕꯅꯤ, ꯃꯗꯨ ꯀꯥꯏꯊꯣꯛꯎ ꯍꯥꯏꯕ ꯅꯠꯇꯦ, ꯅꯪꯅ ꯄꯩꯁꯥ ꯌꯥꯝꯅ ꯊꯨꯅ ꯄꯥꯝꯂꯤꯕꯁꯤ ꯚꯩꯔꯕꯔꯥꯖꯅ ꯍꯥꯏꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯦꯡꯛꯇꯒꯤ ꯂꯣꯟ ꯂꯧꯔꯁꯤ ꯍꯥꯏꯗꯨꯅ ꯁꯤꯇꯥꯅ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯚꯩꯔꯕꯔꯥꯖꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯁꯤꯇꯥꯒꯤ ꯃꯥꯌꯣꯛꯇ ꯕꯁꯇꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯀꯝꯄ꯭ꯂꯦꯟ ꯄꯨꯗꯨꯅ ꯂꯥꯛꯂꯗꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯝꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨ ꯐꯥꯏꯜ ꯇꯧꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯦꯕꯥꯕꯨꯅ ꯕꯁꯇꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯄꯨꯔꯛꯂꯗꯨꯅ ꯁꯤꯇꯥꯒꯤ ꯃꯥꯌꯣꯛꯇ ꯌꯨꯝ ꯀꯩ ꯊꯨꯒꯥꯏꯕꯒꯤ ꯀꯝꯄ꯭ꯂꯦꯟ ꯑꯃ FIR ꯆꯟꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯕꯁꯇꯤ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯅ ꯂꯥꯛꯍꯜꯂꯛꯏ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯤꯇꯥꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯚꯩꯔꯕꯔꯥꯖ ꯑꯗꯨꯅ ꯅꯉꯣꯟꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯀꯦꯁ ꯀꯌꯥꯃꯔꯨꯝ ꯐꯥꯏꯜ ꯇꯧꯔꯦ, ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯎꯁ ꯕ꯭ꯔꯦꯀꯤꯡ ꯑꯃꯁꯨꯡ ꯑꯦꯟꯀ꯭ꯔꯣꯆꯃꯦꯟ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯃꯔꯨꯝ ꯅꯉꯣꯟꯗ ꯄꯥꯟꯁꯤꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯤ ꯁꯤꯇꯥꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯋꯥꯒꯗꯕ ꯅꯠꯇꯦ, ꯃꯥꯜꯋꯥꯔꯤ ꯆꯟꯗꯨꯂꯥꯜꯒꯤ ꯀꯔꯣꯔ 15, ꯕꯁꯇꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯀꯔꯣꯔ 2-3 ꯑꯃꯁꯨꯡ ꯄꯨꯂꯤꯁꯇ ꯀꯔꯣꯔ 1 ꯄꯤꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯀꯔꯣꯔ 3 ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯅꯨꯄꯥꯗꯨ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯁꯤꯇꯥꯗ ꯅꯪꯒꯤ ꯕꯕꯥꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯇꯥ ꯑꯁꯤ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯧꯊꯣꯔꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯅꯣ, ꯄꯥꯎ ꯑꯁꯤ ꯆꯨꯝꯅ ꯇꯥꯔꯕ꯭ꯔꯥ ꯅꯪꯅ ꯇꯥꯔꯤꯕꯁꯤꯕꯣ, ꯅꯪꯒꯤ ꯕꯕꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯇꯥꯅ ꯑꯩꯈꯣꯏ ꯕꯕꯥ ꯂꯩꯇ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯪꯂꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯂꯟ ꯊꯨꯝ ꯑꯁꯤ 500 ꯀꯔꯣꯔ ꯑꯃꯨꯛ ꯑꯣꯏꯕꯅꯤ ꯑꯃꯁꯨꯡ ꯕꯦꯡꯛꯇꯅ ꯀꯔꯣꯔ 250 ꯇꯥꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯣꯜꯕ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯨꯝꯗ ꯆꯠꯂꯒ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯃꯤꯡꯗ ꯂꯣꯏꯅ ꯄꯥꯟꯁꯤꯜꯂꯅꯤ, ꯑꯗꯨꯒ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯂꯥꯛꯂꯅꯤ꯫ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯚꯩꯔꯕꯔꯥꯖ ꯑꯗꯨꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯦ ꯑꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯄꯥꯒꯤ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯤꯇꯥꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯌꯨꯝ ꯑꯗꯨꯗ ꯎꯀꯤꯜ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩꯔꯝꯃꯤ꯫ ꯎꯀꯤꯜꯁꯤꯡ ꯑꯗꯨꯅ ꯁꯤꯇꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯁꯤ ꯑꯍꯥꯟꯕꯗ ꯃꯃꯥꯒꯤ ꯃꯪꯒꯜꯁꯨꯇ꯭ꯔ ꯑꯗꯨ ꯃꯉꯣꯟꯗ ꯈꯨꯠꯁꯤꯟꯅꯩ, ꯑꯇꯩꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯅ ꯎꯀꯤꯜ ꯑꯗꯨꯅ ꯃꯗꯨ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯇꯥꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ, ꯃꯔꯝ ꯑꯗꯨꯅ ꯎꯇꯤꯗ ꯂꯩꯕ ꯇꯤ ꯏꯁꯇꯦꯠꯇꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯅꯪꯒꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯨꯝꯕꯥꯏꯗ ꯂꯩꯕ ꯃꯜꯇꯤꯄ꯭ꯂꯦꯛꯁꯇꯨꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯁꯨ ꯅꯪꯒꯤ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯦꯡꯒꯂꯨꯔꯨꯗ ꯂꯩꯕ 2 ꯑꯦꯀꯔꯒꯤ ꯄ꯭ꯂꯣꯠꯇꯨꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯁꯨ ꯅꯪꯒꯤ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯦꯟꯍꯦꯇꯟꯗ ꯂꯩꯕ ꯌꯨꯝ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ, ꯃꯗꯨꯁꯨ ꯅꯪꯒꯤ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯉꯣꯟꯗ ꯑꯝꯇ ꯄꯤꯔꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯇꯥ ꯌꯥꯝꯅ ꯁꯥꯎꯏ ꯑꯃꯁꯨꯡ ꯍꯥꯏꯔꯛꯏ, ꯁꯤꯞꯄꯤꯡ ꯏꯟꯗꯁꯇ꯭ꯔꯤ ꯂꯩꯔꯤꯕ ꯐꯥꯔꯃꯥꯁꯨꯇꯤꯀꯦꯜꯒꯤ ꯁꯤꯌꯔꯁꯤꯡ
ꯑꯗꯨꯒ ꯀꯔꯣꯔ 250ꯒꯤ ꯕꯦꯡꯛ ꯕꯦꯂꯦꯟꯁ ꯂꯩꯕꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯅꯪꯉꯣꯟꯗ ꯑꯃꯠꯇ ꯇꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯇꯥ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯅꯥꯗ ꯄꯤꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨ ꯅꯪꯉꯣꯟꯗ ꯍꯥꯏꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯎꯀꯤꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯩꯈꯣꯏ ꯕꯕꯥꯒꯤꯅ ꯍꯥꯏꯕꯗ ꯑꯩ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯐꯪꯒꯗꯕꯅꯤ꯫ 500 ꯀꯔꯣꯔꯁꯤꯡ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯊꯝꯂꯤꯕꯅꯣ? ꯀꯅꯥꯗ ꯄꯤꯔꯤꯕꯅꯣ? ꯑꯩꯉꯣꯟꯗ ꯍꯥꯏꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯅ ꯎꯀꯤꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯁꯤ ꯅꯪꯒꯤ ꯅꯄꯥꯅ ꯄꯨꯅ ꯊꯝꯃꯝꯕ ꯂꯝ ꯑꯃꯠꯇ ꯅꯠꯇꯦ꯫ ꯅꯪꯒꯤ ꯅꯄꯥꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯇꯥꯟꯈꯤꯕ ꯂꯟ ꯊꯨꯝ ꯉꯥꯛꯇꯅꯤ꯫ ꯃꯍꯥꯛꯅ ꯄꯤꯅꯤꯡꯕ ꯃꯤꯗ ꯄꯤꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯊꯣꯛ ꯊꯥꯛ ꯀꯥꯔꯟ ꯇꯨꯔꯟꯗꯣ ꯀꯅꯥꯅꯣꯝꯗ ꯎꯠꯂꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯇꯥꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ, ꯅꯈꯣꯏꯁꯤꯡ ꯑꯁꯤ ꯀꯣꯔꯠꯇ ꯂꯣꯏꯅ ꯄꯨꯈꯠꯇꯨꯅ ꯀꯦꯁ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯎꯀꯤꯜ ꯑꯗꯨꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯎꯀꯤꯜ ꯑꯩꯉꯣꯟꯗꯕꯨ ꯀꯦꯁ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯛꯂꯤꯕꯅꯤꯅꯦ ꯅꯪꯒꯤꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯤꯇꯥꯁꯨ ꯎꯀꯤꯜ ꯑꯗꯨꯗ ꯀꯦꯊꯔꯗꯨꯅ ꯅꯧꯊꯔꯗꯨꯅ ꯀꯩꯁꯨ ꯈꯪꯖꯗꯕ ꯁꯥꯗꯨꯅ, ꯑꯪꯀꯜ ꯁꯥꯎꯕꯤꯒꯅꯨ, ꯑꯩꯁꯨ ꯈꯔ ꯏꯃꯣꯁꯅꯦꯜ ꯑꯣꯏꯗꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯂꯟ ꯊꯨꯝ ꯑꯁꯤꯗ ꯑꯩꯒꯤ ꯍꯛ ꯂꯩꯇꯕ꯭ꯔꯥꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯎꯀꯤꯜꯅ, ꯁꯤꯇꯥ, ꯅꯪꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯤ ꯑꯩꯅ ꯈꯪꯂꯛꯂꯕꯅꯤ꯫ ꯅꯪꯗꯤ ꯁꯛꯂꯣꯟ ꯀꯌꯥ ꯃꯔꯨꯝ ꯄꯨꯕ ꯉꯝꯕ ꯅꯨꯄꯤꯅꯤ꯫ ꯅꯪꯒꯤ ꯃꯗꯨꯒꯤ ꯀꯗꯔ ꯑꯗꯣ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯤꯇꯥꯁꯨ ꯁꯥꯎꯔꯛꯇꯨꯅ, ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯈꯟꯅꯔꯛꯀꯦ ꯇꯧꯔꯛꯄꯗꯒꯤꯗꯤ ꯁꯤꯇꯥꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯁꯤꯇꯥꯕꯨ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯎꯀꯤꯜ ꯑꯁꯤꯒꯤ ꯖꯨꯅꯤꯌꯔꯗ ꯄꯩꯁꯥ ꯈꯔ ꯄꯤꯖꯔꯗꯨꯅ ꯑꯁꯦꯡꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯈꯪꯗꯣꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯑꯁꯦꯡꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯄꯥꯅ ꯅꯪꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯚꯨꯇꯥꯟꯗ ꯂꯩꯕ ꯅꯨꯄꯥ ꯑꯃꯗ ꯂꯣꯏꯅ ꯄꯤꯊꯣꯛꯂꯝꯂꯦ꯫ ꯀꯔꯤꯅꯣ ꯚꯨꯇꯥꯟ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯚꯩꯔꯕꯔꯥꯖꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯗ ꯚꯨꯇꯥꯟꯒꯤ MLA ꯑꯁꯤ ꯀꯅꯥ ꯑꯣꯏꯒꯦ ꯑꯝꯇ ꯍꯪꯉꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯦꯀ꯭ꯔꯦꯇꯔꯤꯅ, ꯚꯨꯇꯥꯟ ꯑꯁꯤꯗꯤ ꯁ꯭ꯇꯦꯠ ꯅꯠꯇꯦ, ꯀꯟꯇ꯭ꯔꯤꯅꯤ꯫ ꯅꯪꯒꯤ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖ ꯑꯁꯤꯗꯤ ꯑꯔꯣꯏꯕꯤ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯚꯨꯇꯥꯟ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ꯫ ꯍꯤꯃꯥꯂꯣꯏ ꯆꯤꯡꯁꯥꯡꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯂꯝꯅꯤ꯫ ꯌꯥꯝꯅ ꯄꯤꯛꯄ ꯂꯝꯅꯤ, ꯅꯪꯒꯤ ꯅꯀꯣꯛꯀꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯩꯔꯕꯔꯥꯖꯅ ꯁꯤꯇꯥꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯧꯕ ꯆꯠꯇꯣꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯇꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨ ꯚꯨꯇꯥꯟꯗ ꯂꯥꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯍꯥꯏꯔꯛꯏ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯔꯘꯨꯔꯥꯝꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯃꯈꯛꯇꯅꯤ, ꯃꯗꯨꯗꯤ ꯁꯤꯇꯥ ꯑꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯑꯩ ꯃꯉꯣꯟꯗ ꯄꯤꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯔꯘꯨꯔꯥꯝꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯤꯇꯥ ꯎꯅꯕ ꯂꯥꯛꯏ꯫ ꯔꯥꯝꯅ ꯁꯤꯇꯥꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯔꯥꯝꯅ ꯁꯤꯇꯥꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯇꯥꯞ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯆꯤꯡꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯇ ꯑꯅꯟ ꯃꯣꯍꯟꯅ ꯆꯤꯡꯉꯝꯕ ꯂꯥꯏꯟ ꯑꯗꯨꯗ ꯁꯤꯇꯥꯕꯨ ꯂꯦꯞꯍꯜꯂꯤ꯫ ꯔꯥꯝꯅ ꯁꯤꯇꯥꯒꯤ ꯈꯨꯅꯤꯡ ꯑꯋꯥꯡꯕꯤꯗꯨꯕꯨ ꯂꯧꯊꯣꯛꯂꯗꯨꯅ ꯂꯦꯞꯍꯟꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯔꯥꯝꯅ ꯍꯥꯏꯔꯛꯏ, ꯑꯪꯀꯜꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨ ꯆꯨꯝꯃꯤ꯫ ꯅꯪꯒꯤ ꯍꯥꯏꯔꯁꯤ ꯃꯁꯤꯒꯤ ꯂꯥꯏꯟ ꯑꯁꯤ ꯌꯧꯕ ꯇꯥꯔꯒꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯤꯅ ꯍꯥꯏꯕꯅꯤ, ꯉꯁꯤꯗꯤ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯁꯤꯇꯥꯅ ꯑꯇꯩꯗꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯔꯥꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯁꯤꯇꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯗꯕꯅꯤ ꯑꯃꯁꯨꯡ ꯁꯤꯇꯥꯅ ꯑꯩꯕꯨꯁꯨ ꯁꯦꯟꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯑꯅꯟ ꯃꯣꯍꯟ ꯑꯁꯤ ꯔꯥꯝꯕꯨ ꯇꯠꯇꯅ ꯎꯅꯕ ꯂꯥꯛꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯤꯇꯥꯒꯤ ꯄꯣꯠꯆꯩ ꯀꯌꯥꯃꯔꯨꯝ ꯔꯥꯝꯗ ꯑꯅꯟ ꯃꯣꯍꯟꯅ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯔꯥꯝꯒꯤ ꯃꯀꯣꯛꯇ ꯁꯤꯇꯥ ꯑꯁꯤ ꯑꯅꯟ ꯃꯣꯍꯟꯅ ꯐꯤꯠ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯥꯝꯒꯤ ꯐꯛꯂꯥꯡꯗ ꯁꯤꯇꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯁꯥꯟꯅꯄꯣꯠꯇꯒꯤ ꯐꯤꯔꯣꯜꯗꯒꯤ ꯀꯌꯥꯃꯔꯨꯝ ꯊꯦꯠꯇꯨꯅ ꯂꯩ꯫ ꯁꯤꯇꯥꯒꯤ ꯑꯦꯁꯤꯁꯇꯦꯟ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯀꯨꯗꯥꯝ ꯅꯥꯟꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯆꯪꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯀꯨꯗꯥꯝ ꯑꯗꯨ ꯄꯥꯜꯂꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯤꯇꯥꯗꯤ ꯉꯛꯄꯅ ꯂꯣꯏꯈꯤ꯫ ꯔꯥꯝꯁꯨ ꯐꯛꯂꯥꯡ ꯑꯗꯨꯗ ꯅꯞꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯁꯤꯇꯥꯗ ꯇꯥꯛꯏ꯫ ꯃꯗꯨꯒꯤ ꯁꯤꯇꯥꯁꯨ ꯇꯥꯅꯤꯡꯃꯟꯗ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯍꯦꯛ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤꯗꯒꯤ ꯃꯃꯥꯒꯤ ꯃꯪꯒꯜ ꯁꯨꯇ꯭ꯔ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯑꯩꯈꯣꯏ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯒꯤ ꯃꯃꯥꯡꯊꯛꯀꯤ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯑꯃ ꯎꯔꯛꯏ꯫ ꯃꯗꯨꯗ ꯁꯤꯇꯥꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯀꯔꯣꯔ 50 ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯩ ꯕꯤꯖꯤꯅꯦꯁ ꯑꯅꯧꯕ ꯑꯃ ꯇꯧꯕ ꯄꯥꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯄꯩꯁా ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯄꯥꯅ ꯍꯥꯏꯔꯛꯏ, ꯑꯅꯧꯕ ꯕꯤꯖꯤꯅꯦꯁ ꯇꯧꯕꯒꯤ ꯀꯔꯤ ꯗꯔꯀꯥꯔ ꯑꯣꯏ? ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯅ ꯁꯤꯇꯥꯁꯨ ꯑꯩ ꯑꯅꯧꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯅ ꯃꯄꯥꯅ, ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯪꯉꯣꯟꯗ ꯀꯔꯣꯔ 50ꯗꯤ ꯄꯤꯕ ꯉꯝꯃꯣꯏ, ꯀꯔꯣꯔ 3 ꯐꯥꯎꯕꯗꯤ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯀꯔꯣꯔ 900ꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯂꯩꯔꯒ ꯀꯔꯣꯔ 3 ꯈꯛꯇ ꯄꯤꯕ ꯉꯝꯅꯤ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯪꯉꯤ꯫ ꯀꯩꯗꯧꯕꯒꯤ ꯄꯩꯁꯥ ꯄꯤꯕ ꯉꯝꯂꯣꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯕ ꯑꯃ ꯌꯥꯕ ꯇꯥꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯆꯥꯅꯨꯄꯤꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯩꯁꯥꯁꯤꯡ ꯑꯃꯁꯨꯡ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯑꯁꯤ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯔꯥꯝꯒ ꯂꯨꯍꯣꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫
Wahai duta matam sitana kanano ram haisibu haidra mahak wakal haipet khale maduri mahak nishinglak hari o ram haise mawang thakta khoi mana hairakhrabani nongmal chaga nongmadi ram asi aiga lohongani haiduna nangi napana nangwanda pressure pirakani na thaina aingonda haikhrabani maduri mopaduna re nangi namaladi angang uningedigi ram asi sunu henu sidabani maram maduna ni haiduna hare madura machana piduna re oining boy sanu aina kanaga lohongani karam kanda lohongani haibasi ai sana lepchagani adu aidi hauji karo yankai pame haiduna hare pige haibra piroi haibra haiduna hangi madura mapaduna karigumana ram gol homangam lo haibataragadi ai paisa do piba ngamloi haiduna hare asum toduna mapaduna machana pida karo taret amasung Hyderabad leiba property singa de piki maduri mapana nangna tawnibu kusi tawro good luck haiduna hare wahai luta matamda machana piduna nangi good luck ado angona darkar oide ain isagi luck semjarakani haiduna mahak mafam madudagi mababu yamna sawaduna tholei machana piduna thoke tawu matamda mapana hare nangse achaw miramna kaduna apapata karino haibase khangdre paisa haibasina miyoibadagi hena chawbunate ramasi yamna phabana pamachani nang waga lemina basi yamna nungai lemina gani mangola cha samtati piraga yengu haidur hare madura machana piduna amadu taning de haiduna su hare maduri sita su ai mahaki masaga se suyi de haiduna mafum maduri ki chatke maduri sinna si president mulai mahnai re akoi baba gi plan se yengu yana phajadra mangal sutra sina engona pire aduga property sina mangonda loine pithokre aina kai tawu ngamge du yengbu tare haidura mahagram gi manata laktuna पाइब मंगलसूत्र दु रामदु लंगसिले मधुरी दी सीता सु याम सावदुन हरे बाबाना नंगोना प्रॉपर्टी दोइने सिनरदुना नंगन होना बसिलेसे अली दरकार ओइदि हाइदुन लाखोलाई वहाई अदुता मतमदा मफम मधुर लेरिबा मंगसिंग अदुसु लोइने चिनसिलाई रामसु तपथनबैदमक्ता मफम मधुर लेरिबा मंगसिंग अदुना माकु तपथनब थेमी तसेन हरब मतमदा रामसी अंगांग ओनिगैदिगी मेंटल हेल्थ प्रॉब्लम लेबा अदु हौजिक फावो कोक्ट्री Ramadi sita na ingonda suyam na law tuna ngang bisi karigino haidun hangi madura mafu madura leiba mangkaduna guruji ga wari sana jasani nang karim takhan gino haidun haire maduri sita jangsil tuna mahal aigi lanthum loina mulibni haidun haire mahal mulibase karor amani khakkanate karor chawani haidun haire maduri di guruji duna ram gidi pasanu sa se karisu leita na khanmani maduri di sita na re sita gidi masigi no pase aingonda karim thoidokte haidun so haire wahai duta matamda ramdi angang oningedigi sita laktuna mahakpu senabiduni nusina chana tawduribani haiduna khanjabani adubu sita nangang thorakdiba wahai singadu taruba matamdadi mahak wakhal yamna nungaita bhaibado oike maduri di gurujina re nangna madumna koirau lauduna kasu khangjadaba angangse nangna kihale haiduna hare wahai duta matamda sita di yamna ngakladuna asuk yamna chawba post tawna wangliba mi sibu nangna angangni haiduna khalibani ne haiduna hare nana khalisibu aibu apangmani na khalibra haidun hangi madura guruji ne hare mahak se chahi kulamukti sida chawklabani maram madura mapanda kari tongnari habase mahak karimta khangde madura sita nare nanthum huran bade haine mase madura guruji ne hare nana ngali wasakliba mayam singado madugi pakhum singasi mahakti karamna pigani habu pau khangdabani mahakti icham chamjabani haidun hare mahakki thamoi se yamna nowbani maram madura yamna nithijana wari sabi haiduna Guruji duna sita da hare adabu sita di karimta thawa sadana laiki nangna mangonda ingna tamna ngangla kanda mahana gyan tagadabani haidun hare wahai yuta matamda sita na yamna sawaduna sita wanoga masi singse ayamda taningde aina ayi lantham singase karamda phangani haibse khangi maramaduna yamna lemna soito thoktuna ayi lanthum ase pithoro karigumba madu tawdu taragadi nangi dead body phawba thiba phangloi haidun hare chalasi law haiduna sita thole maduri mahana muhanjaladun hare yamna chamba sabagi mong ase torokano nangumba kya thenarabani yamna lemna ne agilan thumdo pithoro haiduna mahak mafum maduri tholai ramdi sita laga harau jagani haiduna khalubani adubu sita laglaga tawriba mong adu ramna thengnaba matamdadi mahakti kiba amasung ngakpa amasu phawki sita su mahaki assistant duga loinana mahak mayum tamna lai mayumda lakpa matamda bhairab ras na mangonda phone tawduna sekshalu nang aina nabu koti tiri aduga nangna Bhutan da kanagumba mabu thiduna salibani ne haidun hare madu utaragadi nangna iji follow toribra haidun hangi madu bhairabras nangbu follow tawbasidi aigi thawdani haidun hare ai khaktanati follow toribasi nangbu mafam masigi police sing nasu follow toribani haidun hangi
मधुदी करिगिनो हाइदुना सीताना हंगबु मतमदा नंगी असिस्टेंट अदुदा हंगो पाव खुदिमक लोइना पिरक्लनि हाइदुना हाइरे सीता सु महाकी असिस्टेंट अदुदा फोन तौदुना करिगिनो पुलिस सिंगना अइ तानै हारिबसे हाइदुना हंगे मधुर महाकी असिस्टेंट अदुना हाइरे मालवाड़ी चंदुलालना नंगना पिरम चेक अदु बैंक दा पिसनबनी अदुबु नंगी चेक अदु बाउंस तौरे मरम अदुना महाना पुलिस तालतुना नंगबु फानबैदमगा थियलिबनि हाइदुना हाइरे हौजिति नंगना लाखपा मतमदा पैसा नुसा पुदुना लाकदबनि हाइदुना सोहारे सीतागी असिस्टेंट नुपी अदुनादि करिगिदमक्ता पुलिसना तानरिबना हाइदुना हंगे मधुर पुलिसना तानरिबसि अइ नते नंगनि नंगी नुपाना पैसा लोइना हुरानदुना पुखिबैदमक्ता नंगबु तानरिबनि हाइदुना हाइरे वाफमसिंग असि सीताना तोफम खंगदतुना महाकी असिस्टेंट अदुना चैरदुना ngangbani सीतासु उपाय लेत्रदुना रघुरामगी मनाक्ता लाई महाना नौथरदुना रघुरामदा हाइरे अखोय बाबासे खंगौदुना सिखरे वहाइरुता मतमदा रघुरामना अइसु खंगी महाक अयुंगता मॉर्निंग वॉक चटपा मतमदा हार्ट अटैक तौदुना सिखिबनी nga phaba mi singna mahapu hospital tamna thilakpani adubu mahak ICU da pung tere taba matam sikhre madur sita na re nangdi loina khangma mali pau sita ba matam da nangdi wakhal nuai tabra haidun hangi madur ram na re sita punsi haibase yamna fajakhraba oidaba namthagamani aduga asiba haibasina ne yamna taningdaba amasung yamna khaba asengba amasu waribani miyoibagi punsi haibase tambangamde adubu असीबो महाक्ते लेप्तुना लेरबनी मसी पुंसीगी असुंबा वाफम सिंगनी हाइदुन हाइरे वहाइरुता मतम सीतासु थगत सरलदुना याम अचुम वाफमनी हाइदुन हाइरे मधुर रामसु मियोइब खुदिमासे यामना फबनी अदुबु मखोइना खल्लुबो वखलोन दुगी मखासु पोली हाइदुन हाइरे अदु इतरगदी अखोइनी मपानदा थोउसे हाइदुना सीताना राम धाइरे रामसु गुरुजी ऑर्डर फंगद तरगदी चटपंगम दे हाइदुन हाइरे तसेंगना हरबो मतमदा सीताना रामबो मफम मदुदगी पुदुना चटनिंगमनी मरमदी मंगोना मतम असि यामना लेत्रे रामगी प्रॉपर्टी सिंग अदु मंगोना पांसिनबगीदमक महाक यामना वाना होना बायबतुसु ओइरिबनी पुंग अमा खतनी का तोरगे हाइदुन हाइरे मधुर रामना आइदि नियम असे सुंगु थुगाइदे वहाइरुता मतमदा सीताना नौथरगा हाइरे अखोय बाबाना नंग आइबु सेनगनी हाइबखिबदाइनि हाइदुन हांगे मधुर फरे अदुदि आइ गुरुजीदगी ऑर्डर लौगे हाइदुना रामसु थोलकु मतमदुदा सीताना लाउदुन हाइरे नंबु करम मखलगी मीनो मधुरी सीतासु वासी कारक पतारे हाइदुना रामदा थेमलदुना हाइरे अखोय बाबाना नंगोद करी हाइरे मे हाइदुना हांगे मधुर रामसु सीताबु सेनगदबनी अमसुंग सीताना आइबु सेनगनी हाइदुना हाइरे वहाइलुता मतमदा सीताना करिगुम नंगना मफम असिर लैतारगदी आइबु करमना सेनदुरिबनो हाइदुना हांगे मरमदुना आइगा चमिनक्रसी हाइदुना हाइरे वहाइलुता मतमदा रामसु यामना हरौजबा हाइबदु ओइखि अदु इतारगदी गुरुजी खंगदना ससी अरोन बलंबी लेब्रा हाइदुना हांगे रामसु लई हाइदुना सीता अमसुंग महाकी असिस्टेंट अदुबो अरोन बलंबी द पुथोरे मखोइना अरोन बलंबी द लापु मतमदा बुद्ध टेम्पल अदुगी मंग मचा मचा क्या मरुमसु मखोइना चेनखिबद उखि मदुदगिदी मंग अंगांग मचा मचा सिंग अदु लाक्तुना गुरुजीदा सीताना रामबु पुदुना चक्रे हाइदुना पावदु तमे वहाइरुता मतमदा गुरुजीना हौजिक पुंग 10 मिनिट 10 चटपद गाइरि पुंग 10 मखाइ तरकु मतमदा सीतासु ज्ञान तारकलनी हाइदुना हाइरे आइबदी राम असि करम मखलगी मीनो हाइबसे महा खंगजरकलनी हाइदुना हाइरे मसिदा वाली एम फुमली मखा ताबदा खंबिरकनी महा मसामगना रामबो अखोइगी मनाक्ता पुदुना लाकनी हाइदुना यामना थाजबा मकलोइना गुरुजी दुना हाइरे गली तोंग तोंगना रामना गली यंगलदुना हाइरे हजि पुंग 10 मिनिट कोन चले अइ नुक्ति खुदिंगी पुंग 10 मखाइ ताब मतमदा चा थई अमसुंग बटर बिस्कुट अनि चाइ मदुगी मतुंगदा गुली अंगांगबुंगा गुली असंगबुंगा चाबनी हाइदुना हाइरे रामगी चमचम मतौदुबो मतमदा सीतागी असिस्टेंट अदुना यामना नुसीना सो क्यूट अना मरै कोलगा हाइरे सीतासु महाकी असिस्टेंट अदुदा करिगी सो क्यूट नो हाइदुना चैथुई अमसुंग महाकी ड्राइवर अदुदा चायों फमताना पु हाइदुना हाइरे मदुदगी सीतागी असिस्टेंट अदुना मखा तारे करिगिनो नंग घरी अनि सिरिबदी मधुर राम हाइरे घरी अमना मयामगी पुंग असनी अदुगा घरी अमसिना आइगी पुंगनि हाइदुना हाइरे वहाइरुता मतमदा सीता अमसुंग महाकी असिस्टेंट अदु हाइरप तिंगकपनी करिनो लंगी मतम हाइबदी हाइदुना असिस्टेंट अदुना हंगी मधुर रामना मसिना आइगी पल्स ऑक्सीमीटर ने मसिना आइगी हार्ट रेट सिंग लोइन उलिबनी हाइदुना हाइरे मधुरी रामना घरी यंगलदुना हुजि पुंग 10 मिनिट 10 तारे आई नुमित खुदिंगी पुंग 10 मखाइ ताब मतमदा चा अमा थै बटर बिस्कुट अनि चाइ अमसुंग असंग बुगुली अमगा अंगाम बुगुली अमगा चाइ हाइदुना हाइरे मधुरी सीताना हाइरे नंग मधुगी वफम अदु अइंगोना क्यारा हन हाइकी हाइरिबनो आई लोइना खंगी हाइदुना हाइरे वहाइरुता मतमदा रामना कार असे 70 दनि थौरिसे मागी स्पीड असि यामना तप्पे
ꯃꯔꯝ ꯑꯗꯨꯅ ꯏꯌꯥꯔꯄꯣꯔꯠ ꯆꯠꯄ ꯃꯇꯝꯗ ꯌꯥꯝꯅ ꯊꯦꯡꯅꯅꯤ ꯄꯨꯡ 12 ꯇꯥꯔꯅꯤ ꯑꯩꯗꯤ ꯇꯥꯏꯃꯤꯡ ꯀꯥꯏꯅ ꯆꯥ ꯊꯛꯄ ꯌꯥꯗꯦ ꯑꯩꯗꯤ ꯔꯨꯇꯤꯟ ꯐꯣꯂꯣ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯏꯌꯥꯔꯄꯣꯔꯠ ꯆꯠꯇꯕꯅꯤꯅ ꯈꯪꯉꯝꯃꯣꯏ ꯑꯩꯗꯤ ꯑꯪꯀꯜꯒ ꯇꯣꯏꯅ ꯏꯌꯥꯔꯄꯣꯔꯠꯇ ꯆꯠꯄꯅꯤꯅ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯆꯥ ꯊꯛꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨꯗ ꯆꯥ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯏ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯁꯤꯇꯥꯅ ꯃꯍꯥꯛꯄꯨ ꯀꯦꯐꯦ ꯑꯃꯗ ꯄꯨꯗꯨꯅ ꯆꯥ ꯑꯃ ꯄꯨꯔꯛꯎ ꯑꯃꯁꯨꯡ ꯕꯇꯔ ꯕꯤꯁꯀꯨꯠ 2 ꯑꯃꯒ ꯌꯥꯎꯔꯛꯎ ꯑꯗꯨꯒ ꯃꯃꯥꯏꯁꯤꯗ ꯊꯣꯝꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯝꯅ ꯆꯥꯕꯨ ꯃꯥꯏꯗ ꯊꯣꯝꯖꯤꯜꯂꯗꯤ ꯀꯃꯥꯏꯅ ꯊꯛꯀꯅꯤ ꯐꯖꯅ ꯄꯨꯔꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯥꯗꯨ ꯊꯛꯂꯕꯅꯤꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯁꯤꯇꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯥꯝꯅ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯑꯩ ꯒꯨꯂꯤ ꯆꯥꯒꯗꯕ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯒꯨꯂꯤꯅꯣ ꯆꯥꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯥꯝꯅ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯥꯔꯛꯄꯅꯤ ꯀꯔꯤꯒꯤ ꯆꯥꯔꯤꯕꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯒꯨꯂꯤ ꯆꯥꯗ꯭ꯔꯒꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯥꯝꯅ ꯀꯔꯤꯒꯨꯝꯕ ꯒꯨꯂꯤ ꯆꯥꯗ ꯇꯥꯔꯒꯗꯤ ꯑꯩ ꯁꯥꯔꯩ ꯍꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯒꯨꯂꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯁꯤꯇꯥꯅ ꯍꯪꯉꯤ ꯃꯗꯨꯗ ꯒꯨꯂꯤ ꯃꯃꯤꯡ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯆꯥꯔꯛꯄ ꯒꯨꯂꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯤꯡ ꯈꯪꯗ꯭ꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯁꯤꯇꯥꯁꯨ ꯌꯥꯝꯅ ꯁꯥꯎꯏ ꯃꯗꯨꯗ ꯔꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯈꯣꯏꯅ ꯑꯗꯨꯝ ꯄꯤꯖꯗꯨꯅ ꯂꯥꯛꯄꯅꯤ ꯑꯩꯅ ꯃꯃꯤꯡ ꯍꯪꯂꯨꯕꯒꯤ ꯊꯣꯏꯗꯣꯛꯄ ꯀꯥꯟꯅꯕ ꯂꯩꯇꯦꯅ ꯍꯪꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯥꯝꯁꯨ ꯁꯥꯔꯩ ꯍꯧꯕ ꯍꯧꯔꯛꯏ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯒꯨꯔꯨꯖꯤꯗ ꯐꯣꯟ ꯇꯧꯔꯛꯏ ꯔꯥꯝ ꯑꯁꯤ ꯁꯥꯔꯩ ꯍꯧꯔꯦ ꯃꯍꯥꯛꯀꯤ ꯍꯤꯗꯥꯛ ꯃꯃꯤꯡꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯒꯨꯔꯨꯖꯤꯗꯨꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯀꯔꯤꯒꯨꯝꯕ ꯔꯥꯝꯅ ꯁꯤꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯗꯥꯏꯇ ꯑꯁꯤ ꯅꯪꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ मधुला गुरुजीदुना रामबु मफम असिदा पुदुना लाउ हाइदुना हाइरे मधुला सीतासु अई सुबु पुरक्पा ngамoi चिनिंगा सिजसन हाइदुना हाइरे उपाय लेत्रबनिना हिदाक ममिसिंग अदु गुरुजीदुना हाइरे हिदाक ममि अदु पीरदुना सीताना महाकी असिस्टेंट अदुबु हिदाक लेनबगिदमक्ता थाबनी मफम अदुदा भैरवराजकी मिसिंगसु सीता अमसुंग रामबु बाइनिकुलर येंगदुना लै तसेंगना हाइबा मतमदा भैरवराजना सीताबु सेननबगिदमक्ता मखोइबु थारखिबनी अदुबु मखोइगी मरक अदुदा सीतागी असिस्टेंटबु पामजबा नुपा अमा यावी मार्क्से कालन यामना ताबा हाइबा मी अदुसु ओइ सीतागी असिस्टेंट अदुना फार्मेसीदगी हिदाक लौरदुना मखोइगी लाकमिनरिबा नुपा असिदा हिदाक अदु पिजरे हाइदुना पाउल तमी करिगी पिजरिबनो हाइदुना हांगी अखोइदि लामना येंगबनिना मदु अमता खंगदि हाइदुना महाकी मिसिंग अदुना भैरवराज हाइरे अदुगा महाना असिस्टेंट अदुबु सेंदरगे अदुगा नखोइना सीता मैदामबु सेंदौ हाइदुना हाइरे करिगुंबा मसिगी वफमसिंग असी भैरवराजना ता तरगदि नातै चारु हाइदुना सुहाइरे अदुबु फोन अदु कट तौदबनिना भैरवराजु ताई भैरवराजना यामना सावदुना नखोइदा सिनरिबा थबादो फजना माइपुनना तौ हाइदुना चैरे रामदा हिदाक पिजबा लोरबा मतुंगदा महाकी असिस्टेंट अदुगी फुरि कुदाम अदु नाथुए हाइदुना रामना मु हाइरे वहाइदु ता मतमदा महाकी असिस्टेंट अदु हाइरप इकाइरप तौबमी मखोइना समसम लापा मतमदा सीतागी असिस्टेंट नुपादुना नाकी फ्लाइट टिकेट सिंग अदु एजेंट सिंगना बुक तौ याद्रे हाइदुना हाइरे नंगोन सुमनदगी पुंग निफु निपां खक्ता ngairabani karigumba nangna kota lakta taragadi nangbu jel lehenbagi order piraklani haiduna hairi phare adu taragadi online ticket ka haiduna sita na hairi madudagi mahaki assistant aduna hairi online ka ke haiba taragasu nangi credit card amasung debit card sing adu technical problem leibadagi amati yadre haiduna hairi madurigi sita na hairi adu taragadi phare ai by road to ina laage haiduna hairi madurigi guruji aduna sita gi ukil adu da phone tore Bhutan da राम की मफम असी कनाना ताथोलिबनो ज्ञान तादे हाइदुन हाइरे वहाइदुता मतमदा उकिलदुन हाइरे आइगी असिस्टेंट सिजनरदुना भूटान दा राम की मफम असी आइना मंगोदा खंगनखिबने हाइदुन हाइरे मदुरि करिगी तमक्ता तौरिबनो हाइदुना गुरुजी दुन हांगी अदुम तौबिरदु फतेनि हाइदुना गुरुजी दुन हाइरे करिगिदो हाइदुना उकिलदुन हांगी मदुरु गुरुजी दुन हाइरे लौनम तौबा ओइदा पादबा तौबा लौतुनबा ओइजबा थिबा मिनुंसि लैतबा फतबा ओइदबा रामदि मसिगी इमोशन सिंग असे अमता खंगदबनी तसेना इना कीबदी सीताना राम असिबु सोहनगदरा हाइबसिने इना पाकलिबसे हादुना गुरुजी दुन हाइरे वाफम सिंग अदु ताबा मतमदा उकिलदुन हाइरे मखोय अनिबु नक्सननबगिदमक्ता आनंद मोहनना महाकी विल अदो अदुमना इरमबनी राम खक्तना सीता असिबु होंगनबा ngamदुरिबनी अदोम गाइबदा कनबियु हाइदुन हाइरे लंबीदा समसम लापा मतमदा भैरव की मिसिंगना मफम अदुदा एक्सीडेंट अमा थोहलदुना मखोयगी लंबीदु ब्लॉक तौखी भैरवराज की मीदुना फोन तौरक्तुना पाउद तमी मदुदा भैरवराजना सीता कदाइदे लगी हाइदुन हंगी माकी मीदुना ngang leita सीता दा ngang लै सीता नत्रदि नंगजे हंगनिंगाय लेतब्रा हाइदुन हाइरे वहम खुदिंगमा दो लोइना तमगे मिन्नोबो पौलुम तमगे हाइदुन हाइरे मफम मसिदा एक्सीडेंट थोक्तुना कंटेनर अमा फैदुना लेरे कनामता चटपा याद्रे हाइदुन हाइरे तंजादुना मनिंगदा एम्बुलेंस अमा लाए एम्बुलेंस अदुदा असोकपा अमसु यावरिबनी महाकी नुपीदुनादि महाकी नुपादुबु थवाई कनबिनबैदमक्ता इसोरदा निजखी तंजादुदा
ꯇꯟꯖꯥꯗꯨꯗ ꯔꯥꯝꯁꯨ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ ꯃꯍꯥꯛꯅ ꯀꯨꯝꯊꯔꯛꯇꯨꯅ ꯀꯟꯇꯦꯅꯔ ꯑꯗꯨꯕꯨ ꯏꯜꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯁꯤꯇꯥꯅ ꯀꯨꯝꯊꯔꯛꯇꯨꯅ ꯈꯥꯝꯂꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕꯁꯦ ꯀꯟꯇꯦꯅꯔ ꯑꯁꯤ ꯅꯪꯅ ꯊꯟꯗ ꯀꯔꯝꯅ ꯏꯟꯒꯅꯤ 4000 ꯇꯟ ꯁꯃꯨꯛꯇꯤ ꯂꯨꯝꯃꯝꯕ ꯌꯥꯏ ꯅꯪꯅ ꯊꯟꯗꯅ ꯀꯔꯝꯅ ꯏꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯪꯕꯨ ꯀꯤꯡꯀꯣꯡꯂꯣ ꯅꯪꯅ ꯀꯔꯝꯅ ꯀꯟꯇꯦꯅꯔ ꯑꯁꯤꯕꯨ ꯏꯟꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔ ꯃꯍꯥꯛꯅꯁꯨ ꯑꯩꯈꯣꯏꯕꯨ ꯄꯤꯅꯕꯒꯤꯗꯃꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯊꯥꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯟꯇꯦꯅꯔ ꯑꯗꯨꯕꯨ ꯏꯟꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯔꯥꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯑꯉꯥꯎꯕꯒꯤ ꯃꯇꯧ ꯃꯥꯜꯂꯗꯨꯅ ꯅꯣꯛꯁꯟꯕꯤꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯤꯇꯥꯁꯨ ꯌꯥꯝꯅ ꯏꯀꯥꯏꯕ ꯐꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛꯅꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏꯕꯨꯁꯨ ꯏꯀꯥꯏꯕ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯂꯩꯈꯤ ꯇꯟꯖꯥꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯥꯃꯨ ꯀꯌꯥꯃꯔꯨꯝ ꯂꯥꯛꯇꯨꯅ ꯔꯥꯝꯅ ꯀꯟꯇꯦꯅꯔ ꯏꯟꯕ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯗꯨꯅ ꯀꯟꯇꯦꯅꯔ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯏꯟꯊꯣꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯁꯤꯇꯥꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕ ꯑꯃꯁꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯚꯩꯔꯕꯔꯥꯖꯀꯤ ꯃꯤꯅ ꯐꯣꯟ ꯇꯧꯔꯛꯂꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯁꯥꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯩ ꯕꯥꯕꯨꯅ ꯍꯣꯏ ꯆꯨꯝꯃꯤ ꯅꯪꯒꯤ ꯅꯌꯥꯝꯕꯁꯦ ꯃꯁꯥ ꯃꯎꯗꯤ ꯌꯥꯝꯅ ꯆꯥꯎ ꯁꯥꯡꯕꯅꯤ ꯁꯥꯃꯨꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯕ꯭ꯔꯦꯟ ꯑꯁꯤꯗꯤꯅꯦ ꯄꯤꯁꯛ ꯄꯤꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯩꯔꯕꯔꯥꯖꯅ ꯁꯥꯎꯗꯨꯅ ꯀꯔꯤꯅꯣ ꯖꯩ ꯕꯥꯕꯨ ꯅꯪꯅ ꯑꯩꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯁꯤꯗꯗꯨꯏꯗ ꯇꯧꯔꯤꯁꯤꯅ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯐꯣꯟ ꯑꯗꯨ ꯚꯩꯔꯕꯔꯥꯖꯅ ꯂꯧꯔꯗꯨꯅ ꯄꯥꯏꯈꯠꯂꯤ ꯑꯃꯁꯨꯡ ꯀꯔꯤꯅꯣ ꯁꯥꯃꯨ ꯍꯥꯏꯕꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯀꯟꯇꯦꯅꯔ ꯑꯃ ꯐꯩꯖꯤꯟꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯇꯩꯃꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯏꯟꯕꯅꯤ ꯃꯗꯨꯗ ꯁꯥꯃꯨ ꯀꯌꯥꯃꯔꯨꯝꯁꯨ ꯂꯥꯛꯁꯤꯜꯂꯗꯨꯅ ꯀꯟꯇꯦꯅꯔ ꯑꯗꯨꯕꯨ ꯏꯟꯕ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯚꯩꯔꯕꯔꯥꯖꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯑꯁꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯅꯦꯁꯅꯦꯜ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯆꯦꯅꯦꯜꯒꯤ ꯚꯤꯗꯤꯑꯣꯒ ꯅꯝꯂꯤꯕ꯭ꯔꯥ ꯇꯧꯔꯤꯕꯗꯣ ꯃꯗꯨꯗꯒꯤꯗꯤ ꯁꯤꯇꯥꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯁꯤꯇꯥꯗ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯝ ꯇꯥꯔꯒꯗꯤ ꯏꯁꯣꯔ ꯃꯍꯥꯛꯅꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯊꯥꯔꯛꯏ ꯍꯥꯏꯕꯗꯣ ꯆꯨꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯤꯇꯥꯅ ꯃꯁꯤꯒꯤ ꯂꯝꯕꯤ ꯑꯁꯦ ꯁꯥꯃꯨ ꯂꯥꯛꯄ ꯂꯝꯕꯤꯅꯤ ꯃꯈꯣꯏ ꯏꯁꯤꯡ ꯊꯛꯄ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ ꯂꯝꯕꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯩꯁꯟꯗꯨꯅ ꯂꯩꯕꯒꯤ ꯃꯈꯣꯏꯅ ꯏꯟꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯣꯝꯅ ꯍꯥꯏꯗꯣꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯥꯝ ꯑꯃꯁꯨꯡ ꯁꯤꯇꯥ ꯃꯈꯣꯏ ꯕꯁꯇ ꯇꯣꯡꯗꯨꯅ ꯂꯥꯛꯏ ꯕꯁꯇ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯇꯥꯗꯤ ꯃꯃꯥꯡꯗ ꯐꯝꯕꯅꯤ ꯑꯗꯨꯒ ꯔꯥꯝꯅ ꯃꯅꯤꯡꯗ ꯐꯝꯕꯅꯤ ꯃꯅꯤꯡꯗ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯅ ꯔꯥꯝꯕꯨ ꯎꯔꯨꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ ꯃꯍꯥꯛꯅ ꯔꯥꯝꯒꯤ ꯇꯝꯄꯥꯛꯇ ꯇꯨꯝꯁꯤꯜꯂꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯔꯥꯝꯁꯨ ꯕꯣꯕꯠ ꯍꯧꯒꯠꯂꯛꯇꯨꯅ ꯁꯤꯇꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤ ꯑꯃꯅꯒ ꯇꯝꯄꯥꯛꯇꯒ ꯇꯨꯝꯂꯛꯄꯁꯤꯗꯤ ꯁꯔꯒꯗ ꯈꯨꯠ ꯂꯥꯝꯕ ꯐꯪꯕꯒꯨꯝꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯅꯤ ꯑꯩꯅ ꯍꯥꯏꯖꯔꯛꯇꯣꯔꯤꯕꯁꯦ ꯃꯈꯥ ꯂꯤꯖꯔꯛꯂꯒꯦ ꯃꯍꯥꯛꯅ ꯁꯤꯇꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯠꯄ ꯃꯇꯝꯗ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯐꯝꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯁꯤꯠ ꯂꯩꯇꯦ ꯅꯪ ꯀꯗꯥꯏ ꯐꯝꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯝꯐꯝꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯇꯝꯄꯥꯛꯇ ꯐꯝꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯥꯝꯅ ꯑꯩꯒꯤ ꯋꯦꯛ ꯑꯁꯦ ꯅꯪꯅ ꯄꯝꯁꯨ ꯄꯝꯕ ꯉꯝꯂꯣꯏꯗꯕꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯁꯤꯇꯥꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯁꯤꯠ ꯑꯃ ꯄꯣꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯅꯥꯀꯟꯗ ꯊꯥꯔ ꯐꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯁ ꯀꯟꯗꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯃꯨꯛꯇ ꯍꯧꯒꯠꯂꯨ ꯅꯪꯒꯤ ꯁꯤꯠ ꯑꯁꯤ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯠ ꯑꯗꯨ ꯕꯁ ꯑꯗꯨꯗ ꯑꯦꯇꯦꯁ ꯇꯧꯕꯅꯤꯅ ꯂꯧ ꯍꯥꯏꯗꯨꯅ ꯀꯟꯗꯛꯇꯔ ꯑꯗꯨꯁꯨ ꯌꯥꯝꯅ ꯂꯦꯝꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯝꯁꯨ ꯁꯤꯠ ꯑꯗꯨ ꯐꯨꯛꯇꯠꯂꯗꯨꯅ ꯁꯤꯇꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯁꯤꯠ ꯑꯗꯨ ꯊꯥꯏ ꯃꯗꯨꯗꯒꯤꯗꯤ ꯒꯥꯔꯤꯗꯨ ꯈꯥꯝꯈꯤ ꯃꯗꯨꯗꯒꯤ ꯁꯤꯇꯥ ꯂꯥꯛꯇꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯥꯝꯅ ꯅꯪꯅ ꯍꯥꯏꯕꯒꯤ ꯁꯤꯠ ꯑꯁꯤ ꯐꯨꯛꯇꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯇꯥꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯌꯦꯅꯕꯨ ꯒꯥꯔꯤꯁꯤꯒꯤ ꯒꯤꯌꯥꯔ ꯕꯣꯛꯁ ꯑꯗꯨ ꯐꯨꯛꯇꯠꯂꯣ ꯍꯥꯏꯇꯥꯔꯒꯗꯤ ꯐꯨꯛꯇꯠꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯥꯝꯁꯨ ꯍꯣꯏ ꯐꯨꯛꯇꯠꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯀꯟꯗꯛꯇꯔ ꯑꯗꯨꯅꯗꯤ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯁꯤꯇꯥꯁꯨ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯐꯨꯎꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯔꯥꯝꯁꯨ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯕꯁ ꯑꯗꯨꯒꯤ ꯒꯤꯌꯥꯔ ꯕꯣꯛꯁ ꯑꯗꯨ ꯐꯨꯛꯇꯠꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯇꯥꯅ ꯔꯥꯝꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯣꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯅꯨꯄꯥ ꯑꯗꯨꯅ ꯀꯅꯥꯅꯣ ꯃꯁꯤꯒꯤ ꯀꯨꯇꯨꯕ ꯃꯤꯅꯥꯔ ꯑꯁꯤꯅ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯤꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯕꯕꯥꯅ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯄꯤꯊꯣꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯃꯉꯣꯟꯗ ꯁꯦꯟ ꯆꯥꯏꯕ ꯄꯣꯠꯁꯤ ꯑꯃ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦ ꯆꯦ ꯆꯥꯡꯗ ꯁꯣꯏ ꯇꯧꯍꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯦꯡꯛ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯣ ꯑꯃꯁꯨꯡ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯦꯝ ꯁꯥꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯁꯥꯏꯟ ꯇꯧꯍꯜꯂꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯍꯜꯂꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯚꯩꯔꯕꯔꯥꯖꯇ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯏ ꯁꯤꯇꯥ ꯑꯗꯨ ꯄꯨꯡ 5:30 ꯇꯥꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯇꯝ ꯑꯗꯨ ꯂꯣꯏꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯅꯪ ꯀꯔꯤꯝꯇ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯀꯔꯤꯝꯇ ꯇꯧꯒꯅꯨꯕꯨ ꯇꯧꯅꯕ ꯑꯃꯗꯤ ꯍꯥꯏꯔꯛꯎꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯚꯩꯔꯕꯔꯥꯖꯅ ꯅꯪ ꯄꯨꯂꯤꯁꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯩ ꯕꯥꯕꯨꯅ
ngasi faubada ain thugai tuna lakpa mi amna ain follow tawnabai damta harakpasiti angakpa amani haiduna hare madurgi Bhairab-rasu sauruduna nangna ne ngangbasi tabai mahutane ai nomalta nomadi suicide tawduna sijakhrani haiduna hare Sita na Rambu bank da pudra lai mafam maduda Sita su manager unaba changi haiduna hare madudagi di Ram su ai mafam masida ithanda leiba tale maram maduna aisu lakhe haiduna Sita da hare Sita na mafam masida leramu haiduna hare ai matam lenfam khangaroi haiduna Ram na hare wahairuta matamda mahaki assistant aduna aikhoi gi boss asibu nangi time pass tawlabra ai gi wari sanurse haiduna mahakpu mafam amada puduna lai ai sumpamduna leibasi talle haiduna Ram na hare wahairuta matamda Nupasina Ramda pin khara lauthokladuna masigi masing thiu haiduna hare Ramna pin adu sachat paiduna yengbu matamdadi pin asi 97 haiduna hare wahiruta matamda nupaduna nangna pangai hajamba yabra ai muthi gi haiduna thiba matamdadi 97 orami madudagi dingak man khiduna Rambu namilu chalu ai masidagi pin khara lauthoki aduga muthi haiduna hare pin adu mahakna manga lauthotuna thirakpa matamdadi 92 ni haiduna hare Rangi matau du uba matamda nupa adudi ngakpana kham thengki nang icham chamba midi nate nang mafam masida pandam amaga luna lakpa mali kaidoba lakribana haiduna hangi madura Ramna ai mafam masida Sita bu senanabaidamukta lakhibani haiduna hare wahairuta matamda nupa adudi noksakhi nangumba phaba mise ai amukta udri haiduna Rambu mahakna khonsele bank manager aduna nangi napana thamamba account adu leiriba karo chani yankai du aikhoina freeze tawdaba yaroi haiduna hare Wahairuta matamda Sita na koi babagida leiriba paisa do mahakna misak amada pithoambani maram aduna mahakna sign tawraga paisa do aikhoida transfer tawro madudi manager aduna hare masigi thabase yamna laiba nate karigumba nangi napagi account dagi paisa sing adu Raghuram gi account da transfer tawba taragadi madugi document sing du phajana pirakpa machangi maram aduna masi legal department na yingsanba machu changi Ram gi account da paisa transfer tawraba matungdadi Raghuram na pining bakaladuno mahana paisa adu loina transfer tawbasu yai haiduna hare madurgi disida hare phare adu taragadi ai hoji paisa yamna darkar oi maram aduna karor kumanga utadi pibi haiduna hare madugi guarantee dudi Ramna tawjarasani haiduna su hare madugi timing dudadi che sang sing adu loisaladuna piragi haiduna hare wairuta matamda manager aduna hare karigumba Ramna guarantee tawgi haitaragasu mahaki account da paisa khara leibadi darkar oi adubu Raghuram gi account da paisa amata leiti haiduna su hare ai bunga pigani ai mating pama ngamoi haidun hare wahairuta matamda Sita saraktuna account duda karo chani yankhai yawlibani karo kun amata fawa piba ngamoi dabra haiduna hangi lupa ama fawa piba ngamoi haiduna manager aduna hare madudagidi Sita su sawtuna mafam madudagi tholai assistant adu tholtuna gandari pasangna riba pasanu sagi matang singadu loina yandrabra haiduna hangi madur Sita na problem se amuk anna create to kasam manare maha yaw taragadi laigarna khalubani maram maduna mahal tawriba singa se khangduna lakpani objecti ukilama tanaduna che chang phajana semdaba yararoi haduna su hare madudagi assistant aduna hare inspector aduna phone tawrambani karigumba pung manga phawgi manungda paisa sing adu haibidi Chandulal gi paisa sing adu singdaba taragadi nangu fagani haduna ingonda hare haduna hare wahairuta matamda Sita su yamna kangna Sita na kanamta kigadaba nati aina mibu ki helibani haduna hare pung manga haibnatra pung manga gi mamanda paisa sing adu loina phangdabani haduna su hare Songla kandadi Sita na tanagani hariba ukil adudi Jaibabu amasung Bhairab-ras laktuna kihale haibadi Sita gi case asi lawba yaroi amasung mafam aduda Sita asibu adamak pung manga tari phawba thamgadabani haiduna hare masi karigidamukta tawribano haiduna Jaibabu na hare wahairuta matamda ukil aduna karigumba masi tawdaba taragadi aigi imung manung loina hatpirani aduga aigi imung manung sigani haibagi kibanati aidi paisa pigani haibagi tawribani haiduna hare wahairuta matamda Bhairab-ras na hare yengu aibu mina phate na haribani paisa pamliba mising asida aina paisa piribani sidabu aibu karamna phate haribano haiduna hangi yengu aina di mayamgi damakta afaba thabak yamaram tawribani adubu mising nadi aibu gunda ni haiduna haibiribani mising ase yamna phate haiduna kapsanna aduna yamna nungaitabagi emotion ama usanai makoi sing asina asumna sum tawk taragadi ai sama sebaga se loina tokthoni haiduna hare wahairuta matamda Jaibabu na hare nangi naku bokpu angawbu semladuna nangna MLA gi seat adu phanglibani haujuna MLA oreba matungda mi singpu nangna mu angawbu semlibani wafam sing adu taba matamda masi karimta khalunu ma adu ngangjaraduna leirabani haiduna Bhairab-ras na ukil adu hare Bhairab-ras gi mi sing adu maana ukil adu gi yum adu gi mamangda makoi bu sena handuna thamkhi makoi chakraba matungda ngahaki matungda Sita amasung Ram mahaki office adu lai haibadi ukil adu gi office adu lai office adu changappu matamdadi
ꯃꯈꯣꯏꯅ ꯎꯅꯒꯅꯤ ꯍꯥꯏꯔꯤꯕ ꯎꯀꯤꯜ ꯑꯆꯧꯕ ꯑꯗꯨꯗꯤ ꯃꯤꯇꯤꯡ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯍꯟꯈꯤꯗꯦ ꯉꯥꯏꯍꯥꯛ ꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯉꯥꯏꯕꯅꯤ ꯑꯁꯨꯝ ꯉꯥꯏꯔꯛꯄ ꯃꯇꯝꯗ ꯔꯥꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯕꯔ ꯆꯦꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯥꯕ ꯂꯣꯏꯔꯦ ꯄꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯕꯣꯔꯤꯡ ꯆꯨꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯇꯥꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯉꯛꯄꯅ ꯂꯣꯏꯈꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯎꯀꯤꯜ ꯑꯃꯗ ꯂꯥꯏꯔꯤꯛ ꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯃꯗꯨꯗ ꯎꯀꯤꯜ ꯑꯗꯨꯅ ꯄꯥꯕ ꯌꯥꯕ ꯂꯥꯏꯔꯤꯛꯄꯨ ꯑꯝꯇ ꯂꯩꯇꯦꯅꯦ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯂꯥꯏꯔꯤꯛꯅꯤ ꯃꯁꯤꯗ ꯕ꯭ꯔꯤꯇꯤꯁꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯔꯤ ꯑꯥꯏꯟ ꯀꯥꯅꯨꯟ ꯃꯌꯥꯝ ꯂꯩꯕꯗꯣ ꯃꯁꯤꯗ ꯂꯣꯏ ꯌꯥꯎꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯥꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯕ ꯍꯧꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯕꯦꯡꯀꯤ ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯀꯥꯔ ꯑꯁꯤ ꯄꯨꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯈꯔ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯗꯨꯗꯩꯗꯤ ꯁꯤꯇꯥꯁꯨ ꯁꯥꯎꯗꯨꯅ ꯊꯣꯛꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯤ ꯕꯦꯡꯀꯤ ꯃꯤꯅꯤ ꯅꯪꯅ EMI ꯊꯤꯗꯕꯒꯤꯗꯃꯛꯇ ꯒꯥꯔꯤ ꯑꯁꯤ ꯂꯧꯈꯠꯄ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯒꯥꯔꯤꯒꯤ ꯁꯣ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯁꯣ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯁꯤꯇꯥꯅ ꯍꯥꯏꯔꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯒꯥꯔꯤ ꯑꯁꯤ ꯇꯣ ꯇꯧꯔꯒ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯗꯨꯗ ꯁꯤꯇꯥꯅ ꯒꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯇꯥꯡꯕ ꯒꯥꯔꯤꯅꯤ ꯀꯔꯤꯒꯨꯝꯕ ꯁ꯭ꯀ꯭ꯔꯦꯆ ꯂꯩꯇꯔꯒꯗꯤ ꯃꯁꯤꯒꯤ ꯄꯩꯁꯥ ꯑꯁꯤ ꯀꯅꯥꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯗꯨꯗ ꯔꯥꯝꯁꯨ ꯏꯆꯝ ꯆꯝꯅ ꯁꯣ ꯑꯗꯨ ꯅꯪꯒꯤ ꯕꯦꯒꯇ ꯌꯥꯎꯈꯤꯕꯅꯤ ꯉꯁꯥꯏ ꯑꯩ ꯎꯍꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯁꯤꯇꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅꯗꯤ ꯒꯥꯔꯤꯗꯨ ꯄꯤꯈꯤꯗꯅꯕ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯔꯥꯝꯅ ꯒꯥꯔꯤꯗꯨꯒꯤ ꯁꯣ ꯑꯗꯨ ꯃꯍꯥꯛꯀꯤ ꯕꯦꯒꯇ ꯌꯥꯎꯕꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛ ꯁꯥꯎꯕꯅ ꯃꯩ ꯍꯧꯈꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯣ ꯑꯗꯨ ꯕꯦꯡꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯁꯤꯟꯅꯔꯝꯃꯒ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯒ ꯆꯪꯉꯛꯏ ꯃꯗꯨꯒꯤ ꯚꯩꯔꯕꯔꯥꯖꯀꯤ ꯃꯤꯁꯤꯡꯅ ꯚꯩꯔꯕꯔꯥꯖꯇ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯏꯇꯩꯃꯒꯤ ꯒꯥꯔꯤ ꯑꯗꯨ ꯃꯤꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯗꯨꯗ ꯚꯩꯔꯕꯔꯥꯖꯅ ꯒꯥꯔꯤ ꯑꯗꯨ ꯑꯩꯅ ꯄꯨꯍꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯀꯥꯟꯅꯗꯕ ꯃꯤꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯍꯜꯂꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯍꯜꯂꯛꯏ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅꯗꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯣꯏ ꯀꯛꯊꯠꯂꯨ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯍꯟꯈꯤ ꯃꯗꯨꯗꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯁꯤꯇꯥ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯀꯩꯗꯧꯕꯩ ꯁꯥꯎꯔꯤꯅꯣ ꯃꯍꯥꯛꯇꯤ ꯉꯁꯥꯏ ꯒꯥꯔꯤꯒꯤ ꯁꯣ ꯊꯝꯐꯝ ꯈꯪꯗꯗꯨꯅ ꯃꯍꯥꯛ ꯀꯥꯎꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯤꯡꯁꯤꯡꯕꯤꯕꯅꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯃꯍꯥꯛꯇꯤ ꯑꯩꯕꯨ ꯊꯥꯒꯠꯐꯝ ꯄꯨꯊꯣꯛꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯇꯥꯁꯨ ꯁꯥꯎꯗꯨꯅ ꯅꯪꯕꯨ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯅꯪꯕꯨ ꯊꯦꯡꯛꯁ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯗꯨꯗ ꯔꯥꯝꯁꯨ ꯌꯥꯝꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯅꯦ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯤꯉꯣꯟꯗꯕꯨ ꯀꯔꯝꯅ ꯊꯦꯡꯛ ꯌꯨ ꯍꯥꯏꯗꯣꯔꯤꯕꯅꯣ ꯀꯃꯟ ꯁꯦꯟꯁ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯔꯥꯝꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯇꯥꯗꯤ ꯌꯥꯝꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯤꯇꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯎꯀꯤꯜꯁꯤꯡ ꯑꯗꯨꯗ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯎꯀꯤꯜꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯃꯅꯨꯡꯗ ꯃꯤꯇꯤꯡ ꯇꯧꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯊꯣꯛꯂꯛꯄ ꯌꯥꯗꯕꯅꯤ ꯄꯥꯎꯗꯤ ꯄꯤꯈ꯭ꯔꯕꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁꯤꯇꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯉꯥꯏꯍꯜꯂꯤ ꯃꯗꯨꯗꯒꯤꯗꯤ ꯔꯘꯨꯔꯥꯝꯁꯨ ꯁꯤꯇꯥꯗ ꯑꯩ ꯋꯥꯁꯔꯨꯝ ꯑꯝꯇ ꯆꯪꯉꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯄꯨꯗꯨꯅ ꯆꯪꯉꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯤꯇꯥꯁꯨ ꯁꯥꯎꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯆꯀ꯭ꯔꯝꯅ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯗꯨꯗꯒꯤꯗꯤ ꯔꯥꯝꯁꯨ ꯑꯩ ꯋꯥꯁꯔꯨꯝ ꯆꯪꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯆꯀ꯭ꯔꯝꯗ ꯍꯥꯏꯔꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯆꯀ꯭ꯔꯝꯅ ꯔꯥꯝꯕꯨ ꯋꯥꯁꯔꯨꯝꯗ ꯄꯨꯁꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯏꯕ ꯄꯣꯠ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯦꯝꯅ ꯌꯥꯝꯅ ꯆꯝꯅ ꯍꯥꯏꯔꯒ ꯂꯣꯏꯔꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯗꯨꯗꯒꯤꯗꯤ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯝꯁꯨ ꯋꯥꯁꯔꯨꯝ ꯑꯗꯨ ꯌꯥꯝꯅ ꯃꯣꯠꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯄꯥꯟꯗ ꯇꯧꯔꯨꯁꯨ ꯍꯥꯏꯗꯨꯅ ꯆꯀ꯭ꯔꯝꯅ ꯍꯥꯏꯔꯤ ꯃꯄꯥꯟꯗꯗꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯄꯅꯤ ꯏꯀꯥꯏꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯋꯥꯁꯔꯨꯝꯗ ꯇꯧꯒꯦ ꯈꯔ ꯂꯨꯕ ꯅꯥꯟꯕ ꯖꯒꯥꯗ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩ ꯕꯥꯠꯔꯨꯝ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯔꯥꯝꯁꯨ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯍꯧꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯎꯀꯤꯜ ꯀꯌꯥ ꯑꯃ ꯊꯣꯝꯖꯤꯜꯂꯛꯏ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯆꯀ꯭ꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯕꯥꯠꯔꯨꯝꯒ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯂꯩꯕꯨꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯥꯔꯒꯤ ꯕꯥꯠꯔꯨꯝꯅꯤ ꯀꯗꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯎꯀꯤꯜꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯔꯥꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯒꯣꯔꯣꯡ ꯆꯪꯈꯤꯗꯨꯅ ꯃꯍꯥꯛ ꯋꯥꯁꯔꯨꯝꯗ ꯆꯪꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯎꯀꯤꯜ ꯑꯗꯨꯁꯨ ꯃꯤꯇꯤꯡ ꯇꯧꯔꯤꯕꯅꯤ ꯍꯥꯏꯇꯥꯔꯒꯁꯨ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯀꯅꯥꯅꯣ ꯃꯍꯥꯛ ꯑꯁꯦ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯊꯣꯛꯂꯛꯏ ꯅꯈꯣꯏꯒꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯅꯈꯣꯏ ꯀꯦꯁ ꯑꯁꯤ ꯁ꯭ꯇꯗꯤ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯖꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯤ ꯃꯗꯨꯗꯒꯤꯗꯤ ꯚꯩꯔꯕꯔꯥꯖꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯚꯩꯔꯕꯔꯥꯖꯇ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯁꯤꯇꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯇꯣꯏꯂꯦꯠ ꯆꯪꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯃꯗꯨꯗꯒꯤ ꯚꯩꯔꯕꯔꯥꯖꯅ ꯃꯗꯨ ꯈꯪꯉꯒ ꯑꯩ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯥꯎ ꯇꯝꯃꯤ ꯁꯥꯎꯏ ꯇꯝꯗꯦ ꯁꯥꯎꯏ ꯀꯔꯤꯕꯨ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯣꯏꯅ ꯚꯩꯔꯕꯔꯥꯖꯇ ꯁꯥꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯥꯝꯅ ꯁꯤꯇꯥꯗ ꯍꯥꯏꯔꯦ ꯁꯤꯇꯥ ꯅꯪꯒꯤ ꯀꯦꯁ ꯁ꯭ꯇꯗꯤ ꯇꯧꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯃꯐꯝ ꯑꯗꯨꯗ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯅꯪꯅ ꯍꯥꯏꯁꯤꯅꯗꯤ ꯑꯩꯅ ꯑꯣꯏꯗꯕ ꯉꯥꯡꯉꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗꯒꯤꯗꯤ ꯁꯤꯇꯥꯁꯨ ꯋꯥ ꯑꯝꯇ ꯉꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯔꯥꯝꯒ ꯊꯤꯡꯉꯤ ꯃꯗꯨꯗꯒꯤꯗꯤ ꯁꯤꯇꯥꯅ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯀꯦꯁ ꯑꯁꯤ ꯑꯝꯇ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗ ꯎꯀꯤꯜ ꯑꯗꯨꯅ ꯅꯪꯒꯤ ꯃꯇꯧ ꯑꯁꯤꯅꯗꯤ ꯅꯪꯒꯤ ꯀꯦꯁ ꯑꯁꯤ ꯑꯩ ꯁꯣꯛꯅꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯏ ꯁꯤꯇꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯅ ꯔꯘꯨꯔꯥꯝꯒꯤ ꯀꯣꯂꯔ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯑꯣꯛꯇꯣ ꯑꯃꯗ ꯅꯝꯁꯤꯜꯂꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯣꯛꯇꯣꯗ ꯇꯣꯡꯃꯤꯟꯅꯗꯨꯅ ꯂꯥꯛꯏ ꯌꯥꯝꯅ ꯆꯤꯜꯂꯤ ꯆꯀ꯭ꯔ ꯅꯪ ꯌꯥꯝꯅ ꯂꯣꯏꯔꯦ ꯖꯤꯝꯗ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯚꯩꯔꯕ ꯔꯥꯖꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯚꯩꯔꯕ ꯔꯥꯖꯇ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯁꯤꯇꯥ ꯃꯦꯗꯥꯝꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯚꯩꯔꯕ ꯔꯥꯖ ꯑꯗꯨꯅ ꯎꯀꯤꯜ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯛꯂꯦ ꯑꯗꯨꯅ ꯄꯨꯡ 5 ꯐꯥꯎꯕ ꯃꯐꯝ ꯑꯗꯨꯗ ꯊꯝꯃꯨ ꯍꯥꯏꯔꯒ ꯉꯟꯇꯥꯅ ꯊꯥꯗꯣꯛꯈ꯭ꯔꯤꯕꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯄꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯎꯀꯤꯜ ꯑꯗꯨꯅ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯩꯁꯦ ꯀꯣꯛꯀ ꯂꯣꯏꯅ ꯉꯥꯎꯍꯜꯂꯦ, ꯃꯔꯝ ꯑꯗꯨꯅ ꯀꯣꯛ ꯆꯥꯛꯂꯛꯄꯗꯒꯤ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯀꯣꯛ ꯆꯥꯛꯈꯠꯂꯛ ꯇꯥꯔꯒꯗꯤ ꯅꯣꯏ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯚꯩꯔꯕ ꯔꯥꯖꯅ ꯎꯀꯤꯜ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯖꯦꯕꯥꯕꯨ ꯂꯥꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯚꯩꯔꯕ ꯔꯥꯖꯇ ꯍꯪꯉꯤ꯫ ꯃꯗꯨꯗ ꯚꯩꯔꯕ ꯔꯥꯖꯅ ꯈꯜꯂꯒ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯇꯥ ꯑꯗꯨ ꯅꯪꯒꯤ ꯅꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗꯤ ꯚꯩꯔꯕ ꯔꯥꯖꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯆꯤꯡꯅꯕꯁꯨ ꯐꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯚꯩꯔꯕ ꯔꯥꯖꯇ ꯖꯦꯕꯥꯕꯨꯅ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ, ꯀꯣꯐꯤ ꯂꯧꯕ ꯈꯛꯇꯅꯤꯅ ꯆꯠꯂꯨꯕꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯩꯔꯕ ꯔꯥꯖꯅ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ, ꯅꯪꯒꯤ ꯀꯣꯐꯤ ꯑꯗꯨꯗ ꯑꯩꯅ ꯍꯨ ꯍꯥꯞꯆꯟꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯖꯦꯕꯥꯕꯨꯗꯤ ꯌꯥꯝꯅ ꯉꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯚꯩꯔꯕ ꯔꯥꯖꯅ ꯅꯨꯄꯥ ꯍꯥꯏꯔꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯩꯅ ꯈꯜꯂꯨꯕ ꯋꯥꯈꯜ, ꯑꯩꯅ ꯁꯥꯒꯠꯂꯨꯕ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏꯅ ꯊꯨꯒꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯁꯤꯇꯥꯗ ꯅꯩꯕ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯩꯅꯕ ꯅꯨꯄꯥ ꯑꯃ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯣꯐꯤꯗꯨ ꯊꯛꯆꯜꯂꯨ ꯍꯥꯏꯗꯨꯅ ꯚꯩꯔꯕ ꯔꯥꯖꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯀꯣꯐꯤꯒ ꯑꯝꯇ ꯊꯛꯆꯗ꯭ꯔꯦ ꯉꯁꯤꯗꯒꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯩꯔꯕ ꯔꯥꯖꯅ ꯀꯣꯐꯤꯗꯨ ꯂꯧꯗꯨꯅ ꯊꯛꯇꯨꯅ ꯆꯠꯈꯤ꯫